Ngarang Kuki Sip Association Tenopal gi Maikei gi press release ama tolakli. Press release asida palliba wapum kharana CSO amasum local people singna Makhoi gi ayaba khangalamba tawduna taraga mathui supa IRB battalion Saibom village Tenopal district sagananaba tender issue tawramba si akan mamon Kuki Sip Association Tenopal gi Maikei gi yaning di haina condemn tarakli santi amasum hana gi mahoksa gumna normal si hanjandriba phawa Kuki Sip Association na IRB unit headquarter ama Tenopal district ki manungsana sagaduriba si yaba ngamloi heba wapam asini karigumba hairiba sigi manungoina contractor singda hairiba thaba sigi damakta tender sing issue toroma taragadi CSO Tenopal district lariba singna thabak suwanwi ayaba piroi government gi maikei digi su hairiba concern contractor singna tawgaduriba thaba si namfuda pambai ame hekta sijinaduna pangthuna honarak taragasu hairiba thoaningdaba thawdu ama thorokpa matamna masa masana daita pujagadabani haiba KSA Tenopal District Information and Publicity Department ki thadorokpa press release asida phali atopa paw madana Kuki National Front KNF ki maikei gi singdo warol ama thadorakli hairiba singdo warol asida paliba wapum khrana KNF Kuki National Front ki maikei gi masigi organization home secretary amasum unified command sing hantak ta thoaningdaba thawdo am oina Langkar Kangpokpi district ki manungsana thokiba miyo ani hatkiba dugi matangna senai heba allegation adu yaba ngamoi heba wapam sini thawdo sida home secretary Jangloi kipgen natragana KNF ki kedaramata senaba laiti thawdo sida senai hairiba si aranmani asummanati baseless ne bu wapam yawna phungdorakli masidna tan hairiba thawdo asigi matangda connection amata laiti KNF amasum home secretary gi wapam pusilakpa si condemn tawi haina KNF ki maikei digi phongdok paga loinana lana samjin sajin bagwari ni masina organization amasum leadership ta phongdok paga loinana hairiba thawdo sina community singi marakta misunderstanding ohenbadana tana dirty politics sana halebu wapam yawna phongdokhi Amaromdana Liangmai Naga Council Manipur gi maikei digi namdirong na thukiba thawdo amagi matangda clarification singdo warolama press release amoina thaturakli Liangmai Naga Council Manipur LNCM gi maikei digi clarify tawraduna hari madudi namdirong na thukiba thawdo haibadi honorable Sire16sok deputy chief minister Manipur gi loinana Pamoi Naga Sidaumai PNTM gi gari sing ban sogat volunteer sing ama ata thon ki habigi matangda sengdo warolama thamnakli Langka Naga village volunteer ani heart kibagi ikui dana emotionally charged atmosphere oiba matam so highly volatile oiba matam sida aranma pawma honorable deputy minister nemsa kipgen harib sensitive oiba jaga sida sathok chasin tawraga ne heba aranma pawm phangmadagini hairiba tanja simakta hairiba gari singasi jaga sida thunglakibani thawdo sina maram oiraga lakliba si tasingna kanano haiba khangudabadagi knowledge lehodabadagi mapu kanano khangudabadagi hairiba thawdok thoaningda thawdo si thokibani haiba wapam asini makhatana LNCM gi maikei digi member khodimakta appeal tawraduna hari public singa masum isil inaw singna santi oina ingna tapna lainabagi damakta wapam phongdokpaga loinana luraba tanja sida santi oina amaga bab tana leiminana ba wapam Liangmai Naga Council Manipur LNCM gi media cell gi maikei digi thadok warol sita pali ngasi khoyambal kaithil da hauji ban gi oiribagi saktamamani mi itak tak paga loinana akan mamong na ban chatharapagi saktamama
mayam khoi NRC gi thing ba hore NRC gi ayuk tagi uripok mai kai thing ba hore hoji no NRC no ayu angan bari thing ba hore bra ngarang nungdang dei lau thue mane Manipur gi ni yum khuri makki ni yam sum Delhi da bo khongjang changjang re hoji NRC hana tahudragadi sensor tawsangragadi hayang problem achauba ma thoani ari amuan su chum thokpasu yararo hanbiro mayam sibo yengaga chum thawgen bira pa sidi usita pasu male sidi isana gyan tarana kaisu haingai leite sida love you uri po mai kena thing ba hore mayam oh uri po mai kai thing ba hore sidi isa gini sak mana nan loina mo to minagara ban sit nan je khang na thau di la pha mayam yaw ko khang na thau di la pa sum yaw di ama ani wakil chale mein marak thana yamna nungaiba paw madi oigadori XCM N Biren singa Amit Shah ngarang unakrab report ama lairi loinana hairiba report asigi matung inadi Amit Shah amasum N Biren singa pungkhai mu unabagi report phangbaga loinana N Biren singa na phongdokpagi matung ina ngarang Home Minister ga unakhiba tu Manipur ge miyam na pamgada bu wapum kya Home Minister na mahaki maphamda phongdorap lairi hairiba wapam asini kari karamba wapam no habidu mayam update mayam punu ngai minasi JFD gi khongjang khangkan kan silakri laingak ti hauzik su tumina lairi ngarang ngasi hingdegi Manipur pumara JFD na pung nifu ga nipan gi general strike kokre loinana khongjang loi sing miyoi ani sok have report amaga loinana miyam gi apam gi mayokta NRC update tawdana census pangthong na ba thorang pekhalak gi mayokta campaign for just and fair delimitation JFD na ngasi hing haibadi ngarang hing nongyai di Manipur pumara pung nifu ga nipan gi general strike lathokre Wangkai daliba Wall Club the Pangtopa Pau Mipma Manda ZFD gi convener Jitendra Ningom Mamna General Strike Khongjang si laphokibani Census tawdringai the NRC hana update tawgadabane masum NRC gi thabak thorum internally displaced person IDP sing masamasa gi mayum hanjin hangadabani haiba demand thawsadabigi matangna makna yaningdabas phongdoki ZFD na sangsiliba khongjang asida CNPO Working Committee gi convener Crimson Shaka Native People's Committee co-convener Dr. L. Faumai, United Mighty Pangal Committee Manipuri advisors Oediba Islam Makaksa Madi, Foothills Naga Coordinating Committee
FNCC की कन्वेनर आक्यू ngaumaina mapung fana sawatkani hainasu fongdoki haba report amaga tawri amaromdana thangwai banda leiba DM College of Teachers Education pangtokpa census training gi mayok ta khongjang sangsinba lakiba campaign for just and fair delimitation JFD student wing gi thaumisingda police amasum central forces na lathi charge tawbada mahiru ani asu opanangli census ki enumerator amasum supervisor sing sathariba training adu thingnabagi panamda JFD student wing gi kangbu ama mafam adu thongaki adubu hanadagi thorang tawduna leiraba security forces na college gate thingduna protesters sing sangan kidabaga loidana lathi charge tawduna tankai khibani nakalani gi marakta sauna muknarakpadigi lathi charge tawbada mahiru ani asu open yauki solaba mahiru adudi JP women college ki mahiroi thoksum tombi sai kunnamasum regional college ki mahiroi kharibam resma se kuntrani tombi gi makute sokhi resma gi na makok te sokpadigi makhoi anima khudak te ras minister pukatuna laikana ki hari iramasiga mari lainana paumi sing da wangang bada JFD student wing gi members oriba DMU student union gi cultural secretary angom daishi na hai census ki training tawbi yaroi haina khongjang sangsin ba mahiroi sing da security force sing na ka henma thong sa thakibado akan mamona kanem tawi NRC update tawdringai da census pangtokba yaroi heba firepta ahong balaiti JFD na panam phangdriba phawba makata na khongjang sangsin gani nakala na JFD women's wing gi kangbu amana ngarang census ki matang na training sa tharamba mafam ama Mahabali Kabukul da thengnabadagi thuaki loidana makata na asiguma training ni saruk yadana ba kholausing lauki Manipuri lol da PhD tawriba singi mahiroi mangana mana piduna ikai khumnagani wama wakhalon manaba apunba wama kanglipak na sinduna Manipuri lol Meetei lol na India gi constitution gi nipan suba schedule san khibegi kunthraga taruk suba ningsing thoram tha sikunda JP women college ta pangthok lagani thoram asida Manipuri lol da PhD tawriba singi mahiroi mangana ima lol gi athoiba mana khudol tamduna ikai khumnagani haina wama gi president moirang them naukhambana phongdorakli Manipur press kapta pangthokiba pawgi mifam amada wama kanglaipak ki president moirang them naukhamba mitei na hai Manipuri lol na India gi constitution gi nipan suba schedule sankiba ningsing thoram wama na sai kuding gi leptana pangthoktuna lakpagum handak sai gi oina su lakliba August kun gi ayuk pung tara tabada JP women college ta pangthok lagani thoram masigi mapung oiba saru amoina lamdam masigi aiba amadi aibi yankhai rom na saru yaduna hingmina si ekoi malipa ki tamak haiba thimda saireng saidinabagi thoram pangthokani masida saru yaba singda sel oina lupa chani hapkani hanisu phongdokhi moirang them naukhambana makhatana thoram masigi manungsana Manipuri lol Meetei lol na PhD tawriba singi Teresa kaising makunga motang maring mai garilu mangte ring tham kom amasum soringla khasung case award amadi citation yaw imalol gi athuba mana khudol tamduna ikai kumna butani thawra masida lamda masida lairiba miyamna mapung fana saruk yabiu haina su moirang thep naukhambana makhata na phongdoki panmaya bari kangpokpi district ki poirai tong village gi yoikila Teresa na hoirongbam Renubala madimaki punsi wari haibisida hawam nalini gi wari masada nupi gi masak haiba topic ta PhD tawgani Tenopal district ki haino khong village gi makunga motang maring na maring gi pokpa lohongba masum sibe gi thoram haibisida PhD tawgani hiang thang kobi khulgi maring mai gairi luna kawi gi harau kumai madi phezat laiteng haibisida PhD tawgani kaksing gi mantak village gi mangte ring tham kom na kom gi khunung isai nainaba haibisida PhD tawgani duga ukhul district ki singka village gi soring la kasungna tangkhul gi nat ki polam sairam sing nainaba haibisida PhD tawgani hari NRC tawduna mitop khandu haibisida laingakna tadribasi manungna kari agenda laibano Capricorn NRC tawduna mitop khandu haibisida laingakna tadribasi manungna kari agenda laibano haina Kanglai People's Confederation Capricorn hanglakhi Capricorn gi secretary kaithalakpam London thadorakpa sirola manahai NRC tawtringai da census tawbi yaroi haina Manipur gi miyam na haurak ni ihawsi maram sabi ihawamani ihawasi da lup asina asubu thaudang lobaga loinana makata ba khungjang singda Capricorn amasum Capricorn ga satminari ba lup sing saruk yagani NRC haibisi India gi miyam ba mapan gi mitop sing
ꯐꯨꯖꯤꯜꯂꯛꯄ ꯁꯥꯐꯨꯁꯤꯡꯗꯒꯤ ꯉꯥꯛꯊꯣꯛꯆꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯝꯖꯕ ꯊꯧꯔꯥꯡ ꯊꯧꯁꯤꯜ ꯑꯃꯅꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯦꯝꯖꯕ ꯊꯧꯁꯤꯜ ꯑꯃ ꯆꯠꯅꯍꯜꯂꯨ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯟ ꯈꯨꯗꯤꯡꯃꯛꯀꯤ ꯔꯥꯏꯠꯅꯤ ꯃꯁꯤꯕꯨ ꯆꯠꯅꯍꯜꯂꯨ ꯍꯥꯏꯖꯕꯁꯤꯗ ꯂꯩꯉꯥꯛꯅ ꯇꯥꯗ꯭ꯔꯤꯕꯁꯤ ꯃꯅꯨꯡꯗ ꯀꯔꯤ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯅꯠꯇ꯭ꯔꯒꯅ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯁꯔꯨꯛ ꯌꯥꯎꯗ꯭ꯔꯕ꯭ꯔꯥ ꯃꯤꯇꯧ ꯈꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥ ꯀꯟꯅꯕꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯃꯅꯤꯄꯨꯔ ꯈꯛ ꯀꯟꯅꯕꯒꯤ ꯅꯠꯇꯦ ꯆꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯤꯇꯧ ꯈꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯃꯤꯀꯣꯛ ꯊꯤꯌꯨ ꯍꯥꯏꯕꯁꯤꯗ ꯂꯩꯉꯥꯛꯅ ꯈꯣꯡꯐꯝ ꯆꯦꯠꯄ ꯋꯥꯔꯦꯞ ꯑꯃ ꯂꯧꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯧꯈꯤꯕ ꯑꯣꯒꯁ 8 ꯑꯃꯁꯨꯡ 9 ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯞꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯤꯜꯂꯒ ꯐꯝꯈꯤꯕ ꯃꯤꯐꯝꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯄꯥꯝꯕ ꯈꯣꯡꯊꯥꯡ ꯑꯃ ꯐꯥꯎꯕ ꯂꯧꯈꯠꯄ ꯎꯗ꯭ꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯃꯤꯇꯧ ꯈꯟꯗꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯤꯀꯣꯛ ꯊꯤꯕꯒꯤ ꯊꯕꯛ ꯂꯦꯞꯀꯗꯕꯅꯤ ꯂꯩꯕꯥꯛ ꯀꯟꯕꯅ ꯐꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯤꯇꯧ ꯀꯟꯕꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯈꯟꯊꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯤꯑꯣꯏ 2 ꯁꯤꯔꯒ ꯃꯤꯑꯣꯏ ꯌꯥꯝꯂꯕ ꯃꯤꯑꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯟꯖꯥꯕꯀꯤ ꯐꯦꯇꯦꯒꯔ ꯁꯥꯍꯤꯕꯇ ꯇ꯭ꯔꯛ ꯑꯃꯒ ꯊꯣꯡꯒꯥꯏꯅꯕ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯒꯥꯔꯤ ꯑꯃꯒ ꯃꯊꯛ ꯃꯈꯥ ꯑꯣꯟꯕꯗꯒꯤ ꯃꯤꯑꯣꯏ 2 ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 10 ꯍꯦꯟꯕꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯅ ꯄꯨꯂꯤꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯃꯈꯥ ꯇꯥꯅ ꯄꯤꯈꯤꯕꯅꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯃꯤꯁꯤ ꯃꯤꯅꯥ ꯅꯪꯂꯕ ꯃꯤꯑꯣꯏ ꯑꯁꯤ ꯒꯪꯒꯥ ꯇꯨꯔꯦꯜꯗ ꯏꯔꯨꯞꯅꯕ ꯄꯣꯠꯆꯩ ꯄꯨꯕ ꯒꯥꯔꯤ ꯑꯗꯨꯗ ꯄꯟꯖꯥꯕꯀꯤ ꯂꯨꯙꯤꯌꯥꯅꯥꯗꯒꯤ ꯎꯠꯇꯔꯈꯥꯟꯒꯤ ꯔꯪꯒꯥ ꯇꯥꯅ ꯆꯠꯄꯒꯤ ꯂꯝꯕꯤꯗ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯃꯥꯌꯣꯛꯅꯈꯤꯕꯅꯤ ꯍꯥꯏꯅ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯛꯈꯤ